पाउचे युम मरोब पाउ खराब तौजरी लद्दाख थौदोक इंडिया डॉलर बिलियन चंगना इजरायली AWACS अनि लेगदौरे ममल जामना वांगबकी मरमना होखिबा मतमदा यामद्रबदा कयार खन्ना याइथोक्तुना लाख्रबा इजरायलदगी फेल्कोन एयरबोर्न वार्निंग एंड कंट्रोल सिस्टम AWACS एयरक्राफ्ट अनि अमगसु लेगदबा अदु इंडिया हौजिक ममैथंगदा कुइना पंतुना लाख्रबा डॉलर बिलियन अमरोमगी दिल अदु सही तौरगने ngarag yum jagai chen mitali khunchingna high Russian Ilyushin 76 heavy lift aircraft tapanba Israeli Falcon early warning radar system AWACS ani leiba adu ministry gi manung dokna khanara batungda cabinet committee on security CCS tagi aroiba ayaba phangadore dollar billion 1.1 gi contract amagi makhada 2009 2011 da Indian Air Force ta hapsin kiba asigomba aircraft ahong gi mathakta Hapsin gadaba ado Falcon AWACS ani ado sahi ahum dagi mari phawba ki manungda pirak lagane makhoi adu khwai dagi nowba khulaising apsilakpa ka loinana ahan Falcon AWACS ahum adu dagi yamna hena advance oigani atyada yamna sati leiraba mitching oiriba ahin ba AWACS ki mathok taba ashi haukiba sahi ki February da Pakistan ki Balakot ta nogalamda de air attack sing chathakiba amusung madu ki makha tarakpada Pakistan fighter jet chingan ong tak tamuk nakiba matam aduda kanna phauke nongpok thangba Ladakh ta hausi China ka chathariba military gi mayok naraba asid mayok nariba asidasu operational ki mathok taba adu kankat hamba gi mathok taba leirakle paichalakku fighter sing cruise missile sing amusung drone sing bu laikha da leiba radar sing na detect tobak ngamtringai gi jamna gi mamangda detect tobak ngamba yekna bagi fighter jet chinga nong tak tak lan thengna ba damar umapang oiba fighter jet sing bu lamtak pangamba amusung yekna bagi lan mi drop sing paichalakpa amusung जहाज सिंह खोंगसेट की मतंग खंगन बंगंबना हौजिक मतम की लांदा AWACS नत्रगना AEWNC एयरबोर्न अर्ली वार्निंग एंड कंट्रोल एयरक्राफ्ट असि यामना मरु ओय अदुबो मसी के मरु एबे हिरम असि के मतंग दि पाकिस्तान ना इंडिया दकी मक्सिन थाना लैरे पाकिस्तान की चाइनीज कराकोराम ईगल ZDK 03 AWACS अमसोंग स्वीडिश साब 000 AEWNC 8 निपान दगी तरा फौबा लई चीना की ओनदी कोंजिंग लिसिंगनी अमसुंग मैड्रिक केजी चनी अमसुंग केजी चांगा एयरक्राफ्ट यावना कुंट्रा हेना लई अमरोम द इंडिया की हौजिक 400 किलोमीटर रेंज अमसुंग 360 डिग्री कवरेज की फेल्कोन AWACS अहम खक अमसुंग हिंद पिकप ब्राजीलियन एम्ब्रेयर 145 जेट चिंगदा पानबा 250 किलोमीटर रेंज की 240 डिग्री कवरेज रेडर पानबा indigenous netra AEWAC aircraft ani khat lai atopa pau amadana RIMS kindan teaching employees singda kihan balepiu association RIMS imphal ki contract employees sing ki matang da Manipur ki Chief Minister N Biren Singhana India government ki Ministry of Health and Family Welfare da pukatpa ki dabak nan teaching employees welfare association RIMS ki maike ki thagatpa phondorakle hiramasiga mari leinan association asigi maike ki Chief Minister na RIMS imphal da lakpada memorandum ama pisan na khotna pada RIMS ki director na ating papihan kiba adu laibak thibane thawong adu icham chamjaba employees sing baki hanbani haina lawi machine RIMS ki director amusung employees sing gi marakta thajana daba amusu chauna lehelle ai association asigi lising makhatana kari karam bokhongjeng sing changchen gani aibado numit tarit ni ki matung ta pangthok kodorba general body mi pham da lakthok lepthok lagani aire amromda RIMS ki director na su employees sing baki hanbagi tabak chathariba asi खुदक लेपकदबनी आइरे मरकसिदा मैतै मचा एक्स मिनिस्टर यलाम बिरजित लांदारकपगी मयोक्ता त्रिपुरा दा प्रोटेस्ट तौख्रे त्रिपुरा की राजनीति की लमदा थावन मिसा कोइना गांदुन लेरिबा मयामना थोइदोक हेंदोकना सखंगरबा मैतै मचा एक्स मिनिस्टर यालेम बिरजित अमसोंग माकी सिक्योरिटी एस्कॉर्ट की मतक लांदारकी बथौंगबो मणिपुर काउंसिल त्रिपुरा अमसोंग ऑल त्रिपुरा मणिपुरी स्टूडेंट्स एंड यूथ कोऑर्डिनेशन कमिटी ना प्रोटेस्ट तौखिबगा लोइनना थौदोक असिदा चेनबा मिसिंग फातुना चराकपिनबा दाबी तौख्रे ngasi noktil agartala gi radhanagar maitei khunjau do pangthokiba aphongba mifam amada manipuri council tripura gi secretary ke dhiren phongdokibada lamdam asida masing likna taba aikhoi hiram kuding da mirai biduna thambire agartala da maitei masa gi matak landa ki bo thokdok kaya thokpa yaukhre tripura central university da thabak tobi rupi masa amabo otpi nei biba yaukhre adu bo thodok sing adu gi achumba welde phangkhide त्रिपुरा की राजनीति सांगना तरुकराक MLA ओरम्बदा नतन मिनिस्टर भावो ओरम्बा मितै मसा बिरजित की मथक तसु ngarang landarakre राजनीति लुचिंगबो ओरबसु मितै मसा बिरजित की मथक अटैक तोबसि यानिंगदे मिफम मदु ऑल त्रिपुरा मणिपुरी स्टूडेंट्स एंड यूथ कोऑर्डिनेशन कमिटी की थौपुरेन
Jambem province wangang ke panbajai ex minister Yelem Bridgetna August kuntaru ke ayukta Agartala ge Kailasar Chatpalambi Jiraniya ge madhab barida magi security singna hotel amada sak charing da khulai matik chana paiba mi kharana landara khibani maduda security khara soki aire nakala maromda New Zealand ke mox shooter parole jawdana mapanchi chupa gi phadok pikhre New Zealand ki mox amada lai khurumduna leiba muslim yankai mathoi hatkhiba tamthiraba nongmai kapagi thautok adu da chena ba mioi adu parole jawdana mapanchi chupa gi phadok pikhiba ga loinana asiguma makli gi phadok pikhiba asi leiba kasina ahanbasu oire kumja sok lising ani tarama panda Christchurch mox ani da nongmai kapsin bagi damak masagi sahi kun mapan churaba Australian Brenton Terrenbo mi hatpagi case yankai mathoi mi hatna bu honar bagi SARS nepu terrorist ki oina thabak chathabagi SARS ama pankhe mana sathaki pa nongmai kapagi thautok adu masamangna Facebook ta live stream tawduna thagat khibane High Court ki Judge Cameron Mander na Christchurch ta sagol senumita haiki madude piriba matam asi apenbo oide haina phongdokhe Mander na cherak adu piraduna hai nangi crime asi khwaidigi tamthiba amane nahak posi report detain tawduna thambasina cherak asi pibada matik chate haina phongdokhe nangna tawruba thabak asi gidama khwaidigi penba cherak adu pina ba khanbada thoktre nahakna tawkhiba phattaba thabak aduna cherak tagi yamna henkhe haina so phongdokhe Prosecutor na mamang da court phongdokhiba da mahakna tawkhiba tamthiraba thabak asi section na thorang tawraba matung pangthokhibane masimang mangonda maralgi matung ina chanaba cherak pigadabani haina phongdokhe White supremacist am oiriba Darren na mahaki trial manungda masamak sak yakhe mak payroll jawdana mapan chupagi phadok pinanaba prosecution ki application aduda mahakna ayat pikhide aire panbajai Darren na kumsa solising ani tarama pangi master taraga mangada Masjid Al-Nur amade Linwood Islamic Center da Muslim singna irai numit ki lai khurumlinge ki nongthagi pung ama makhai taba matamda mox manung da changduna nongmi kapagi thabok adu sathagi bane magna ahan bada Al-Nur mox da changduna nongmai kapki amade tungda Linwood Islamic Center da amuk changduna nongmai kapki New Zealand da miyam marakta nongmai kapagi khwaidagi tamthirba thautok aduda Muslim yankai mathoi Leikhidre loinana James Hospital da ngasi ju Covid-19 da positive oiraba mioi ani Amagasu Leikhidre mioi adude Deva Kumari Devi sahini forum churabe mahakasi Impal iski manung channa leiba Delhi party dagide aduga atopa amana Harinder Rai sahi yankai mangarom churaba mioi asi taraga taruk suba Assam Rifles ki personnel de Leikhidre mioi ani asi tharaga Covid-19 na maram oiraga Leikhidre Manipur ki Apunba masing kunga darit Youkhre aruibada content sing asigi maruiba pau khara asiba pau tumjari pa Manipur local news YouTube channel lamade Facebook page asidagi yengbiri pulama pothakachari loinana channel asina tumda kanarabadi subscribe like and share tawba kabi gun punama ko amkana thagachari